Delhi NCR amade masiga naknaba mafamsingda laiba college amadi university singda mahai masin tamningba Manipur gi mahairoi singidamak akhanaba career counseling ama tha asi kuntaret amadi kunnipan da pangthoklagani haina Manipur Innovative Youth Organization New Delhi Maiyond gi maikaidagi paujalaklei hiram asiga mari lainana khuyathongda laiba KSA gi office da ngasi pangthokhiba pawni mifam amada organization asi president Yangkhom Gunchen bana hai organization asina हौरक्लिबा महैरुइसिंगिदमक ममांगदगी परिंग नाइना करियर काउंसलिंग की थौरम असे पांगथोक्तुना लाक्पने हंदकसु दिल्ली एनसीआर अमदे मसिगा नकनबा मफमदा लैरिबा कॉलेज अमदि यूनिवर्सिटी सिंगदा महै मसिन तमनिंगबा मणिपुर की महैरुइसिंगिदमक अखन्नबा करियर काउंसलिंग की थौरम अमा लाक्लिबा तांग 23 अमसुंग 25 दा घरीदा लैबा HRD स्कूल दा पांगथोक्लगने Career Counselling ase ayuk ke pung mapan dage nungthal ke pung mari fawa jathagane Career Counselling ase da Delhi University ge tungan ba college amade Delhi ga naknaba National Capital Region da laiba tungan private amade government college natraga University singda mahai masin tamningba mahairoi singda lamjing lamtakpagi tanja ama lawgane North East Region maru oina Manipur ge mahairoi singna mapalamda mahai masin tanba chatpada admission amade accommodation ge matangda thengnari awaba sing ado kharada oirabasu kokhanabagi pandamda career counseling ge thoram ase pangtokpani haina mangna phongdokhe mangna hai organization asida mahairoi singda hena inot hapokina lakliba July 13 ta state level written quiz competition amasu pangthoknaba sem sade competition asida class 8 9 amadi 10 tamliba mahairoi singna saruk yaba yagani hainasu mangna makha takhe tongan ba Delhi University nakon ba college sing amadi Delhi ga naknaba National Capital Region da laiba tongan ba private amadi government college natraga university sing da makmahi masing makha chathaning ba satra sing gi damakta hairiba admission process amadi accommodation na chingba maruina Manipur amadi tongan ba northeastern states sing dagi mainland India da ihan hanbo ina lai su tambagi lambi asida sanglakpa matamda aduki mate awaba kaya ama mayok na bagi tongan ba wari kya am su laikre haiba issue sing asi khram makhai handahan ba amadi laiba satra sing sibo akoina accommodate tawna na bagi pandamda haiba akoi career counseling asi sinjabani